Über der Ostsee macht die dänische Luftwaffe diese Aufnahmen, südlich der Insel Bornholm. Allein diese Austrittsstelle habe einen Durchmesser von 1 Kilometer. Dänemark bestätigt insgesamt 3 Lecks in den beiden Pipelines Nord Stream 1 und 2. If Russia invades, that means tanks or troops crossing the border of Ukraine again. Then there will be no longer a Nord Stream 2. We will bring an end to it. How will you do that exactly? Since the project and control of the project is within Germany's control. We will, I promise you, we'll be able to do it. Hello mayam, ngasigi topic asina Nord Stream gas pipeline gi matangdani ikhang khangudana numit kharni gi mamangda ngasagi Nord Stream gas pipeline asi blast away haina news ta haipet thengnaram lagani adubu ngasagi Nord Stream gas pipeline asi karino aduga kanana blast tawbuno haibadugi matangda haipet yengminasi ngasagi Nord Stream gas pipeline asi Russia dagi Germany da samba ngasagi Baltic Sea da puba pipe makhalamani pipe si da Russia na ngasagi natural gas si Germany de export tawbani adugi damakta ngasagi pipeline asi Russia na construct tawjaba gas pipeline ni aduga ngasagi gas pipeline asi ngasagi Russia gi southwest thangmanakandagi maphamna Bibok koba area amadagi amana Luga koba area amadagi connect toraga ngasagi Grapes Wall koba Germany area se da pull up connect option bani adu pipe asi ani sui ngasagi Bibok ki area dagi connect torokpa pipe tuna Nord Stream 1 haina kawi aduga ani subaduna Luga dagi connect toropuduna Nord Stream 2 haina min kawi aduga ani asi Grapes Wall gi area da pull up connect option Germany da ngasagi natural gas supply tawbani adubu ikhang khangudana asigi Baltic Sea gi area se da haidar ngasagi pipe se blast ogre Nord Stream 2 je adubu masi kanana tawbun haiba official oba source ti ngasi bobo khangba ngamdri adubu hoje investigation ju kana sathari adubu masi USA na tawbane haina news source kharna di fonglakli adubu USA na tawromgadra habjing matangda haipet yengminasi nasidagi numit kharni gi mamangda Joe Biden na Ukraine da Russia na war torpa matamda Joe Biden na press conference amada haigi karigumba Russia Ukraine gi border lanjal laga tanguma thousal laga khulai paraga karigumba attack horaklaba saigi gas pipeline 2 si Germany da connect halloi haina mana promise toki that means manga saigi blast tok thokane habani aduduna hoji Russia na Ukraine da war toraklabani na manga saigi gas pipeline asi Joe Biden na gaibani habagi porama hoji chingnabagi mawong mayam ju phongdok naragli aduna hoji investigation dikan tauri adubu official level sources kari haina phongdor ke habadu mayam punna ngaiminasi with our German allies, and I want to be clear with you today. If Russia invades Ukraine, one way or another, Nord Stream 2 will not move forward. Russia dagi connect tori ngasai gas pipeline je President Donald Trump lairingai matam dagi Donald Trump na ngasai gi sigi bill je mana block toroga thamambani adubu ngasai gi President Joe Biden na pairaglab matung dadi ngasai gi block to lift togra kan ngasai pass tok thokibani adudagi di Russia na Germany da connect toba horakhibani adugi matamda ngasai Donald Trump na haigiba wamzu le yamna chumba ma ngasai gi pipeline je Russia dagi Germany da connect toba hogiba taradi ngasai Germany je Russia da depend toraga energy gi damagda depend toraga adum laibagi mawong da leirani aduna karigum matamda Russia na ngasai gas supply tortam matamda noi awaba tani aduduna pipeline ji Russia dagi Germany da connect tohalakano haina man block tokjaramani adubu Joe Biden na
block toramba bill adu mana lift togram matungda connect toksalakpani sina maram oraga hojik Joe Biden na mo harizina aina lift toraga sahangiba gas pipeline ni na aina muk thugai bada kasu kaiba leite haina mana khanbagi mawngni adubu official oba source hoina di mana thugai habik official oba source di hojiphogi leitri adubu Saudi Arabia gi journalist amana hojiki Twitter handle da cartoon namo ina ye kana mayam da demo tori madudi Joe Biden na ocean manung jide changa kanda ngasai gi gas pipeline jide bomb fit tawbagi mawng da ju uhalli akhoi ju hojik gas tarka laiduna yum da chak thongbay oigra atopa purpose mayam ju leire adu sumaina western countries tadi sidagi hena darka laigene have winter da karigino ha matam da winter season lakpa matam da ingak pajena maram oraga moidi masa matona warm oina thamnaba gas se adum continuous ne darka laini winter season da moin hena darka laine ing buje mo somna hen banina aduduna ngasai gi gas need se kai haitara ngasai gi Russia depend torle modo ngasai gi kaino na USA na thugaraga ngasai gas pipeline ji thugai gi tardi Russia ga Germany ga ngasai gas contact amaleram budu kathakrani America nam khalizna kaino hamatam da sigi timing ji da ngasai gi Germany je energy need orebani na ngasai natural gas need orebani na moida gi supply taw tardi ma ju hen profit oigadra haibagi mong da ngasai gi Saudi Arabia gi journalist amaduna habe phongtorak pagi mawong ma ngasai cartoon ji uhalini Russia ga khanam matamda Germany na direct changa ga support tawdri je karino ha matamda ngasai gi Russia dagi gas supply je sumpira leibani na kaigum gas supply ka khitar de khoi economy je aduga mi jing yam war ne khanbagi moje mapan da thola ga uttabani sin maram oraga ngasai tumina leremne aduna si mayam je USA na ubani na kaidor ga ha matamna akhoni si katha khitar di Germany ju mapan thola ne khanbagi si ju torpo be adubu official ba source ta mayam punna ngai mena si soikiba lan kiba camera so mayam ngakpi mathangi episode ong unarsi thank you